आकाशवाणी इम्फाल R.K Gorani na pau pazari ahanbada maruoiba pau Manipur da yumthong khudingda sangdon haksel ge sekap tawbagi thaurang CM Health for All sanaba haure Mari Suba State Food Safety Index ta Manipur na apik par raija singi manung ani suba position tare amasung Pradhan Mantri na New Delhi gi Pragati Maidan da Biotech Startup Expo 2019 hogdokani Manipur gi yumthong khudingda sangdon haksel sekap tawbagi thaurang CM Health for All sanaba haure Imphal Director of Health Services ke office tangarang pangmisingda wafam masi phongdoladuna rajyagi haksel bibaki director Dr. K Rajon hai thaurang asi maruoiba pandamdi rajya asida lairiba mipum khudimak haksel gi kanaba phanganba amadi nada yektana masa mau phana lahinbani haksel official sina yumthong sangdona checkup tawba matamda Raja Sakana paket leba haksel tongan scheme sing darka lebi mi sing thak thengna phanghan gani checkup tawba adu de thengnarak pa anaba sing layengna ba khudong jaba pi gani Dr. Rajon hai yum da sangdona checkup tawba da haujik nadrabasu narak pa yaba laina sing khangma ngamgani amasung lakhot hoba yaba sexual thorang kayamarum lakhot kani masina tungda tholakadaba khudong jadab kayadi kanma ngamgani magna hai Imphal Directorate of Health Services ta pung kunmari hangduna leiriba Command Center da Sanjivani amadi telemedicine gi kuthang anaba singa kudakta pau fauna bayagani darka leba khudum ambulance na singba thaduna anaba singla khotlaga layengbi khudong saba lo bayagani Kengi Haksel Mantri Dr. Mansuk Mandavia na hairi leibak asigi nagarik sing masamu phana leiriba matamda da sakhotpa Bharat amagi manglan adu mangphauna hanba ngamlagani New Delhi da pangtokhiba World Food Safety Day palan tharomda Dr. Mandavia na hai masamu phoba muation apaba khunai ma semi tharomdu da Dr. Mandavia na Ayurveda ahar gi logo su pothoki mahak na hai masina Ayurveda ahar bu top tapama hendona masak khangdok pada lahen gani mahak na hai lebak asi mapung khudimak masamu phana lahen ba sarkar ne lepa laitan honari mantri na hai Narendra Modi Sarkar ki pandamdi mipum khuding makta sel sangtan haksel khudong jaba sing ningthina phanghanwa haibasini Leibak asi rajya sing amusu union territory sing marakta tongan makanglup khaidok to na changdam na kiba Mari Suba State Food Safety Index ta Manipurna apikpa rajya sing manungda ani suba position tare World Food Safety Day ga mari lena kendri haksel amsu yaifa yumbal mantri Mansuk Mandavia na New Delhi da pangthokpa thorom abada Sangdam nabada makong mathang takraba rajya sing muthagat pa phongdokhi Sangdam naba aduda apikpa rajya sing manungda Goa na point yangkai taru phangdun ahan position ta khi aduga Manipur na point nimpu mari phangduna ani suba ta khi Achoba rajya sing manungda Tamil Nadu na ahan ba amadi Gujarat na ani suba aduga Union Territory sing manungda Jammu Kashmir na ahan ba Delhi na ani suba position tare Numit humni subna Imphal City Convention Center chatharakpa handloom amadi handicrafts ki polam sing utpa Manipur Heritage Expo ngasilo shilagani Hauki benumit kharani asida Manipur da COVID-19 positive oimi amata thengnadre ngarang sumi ni phuma pan test tawbada positive oimi amata yaukhide hana active case manga lerembadu mi ani naba phakibadagi hauji active case ki masing ahum khakta ngaire tabiriba pawasi Akashbani Imphal dagi ni Pradhanmantri Narendra Modi hayang New Delhi ki Pragati Maidan da Biotech Startup Expo 2019 hogdokani madugi tungda Pradhanmantri na thorum aduga mai leinena wa ngangani Department of Biotechnology amasung Biotechnology Industry Research Assistance Council warak na sinba nominee chathagadaba Expo ase warak lengkhat ki bezai taramapung pharakpaga mai leinena pangthokpani Expo ase ki theme di Atmanirbhar Bharat ki maikairom da Biotech Startup Innovation Haibashini Expo asina entrepreneur sing sel thada bemiyoi sing udokilo sing basing Baiganik sing research tori bemiyoi sing bio incubator sing pochai sariba sing regulator sing amsung sarkar official sing marakta ipau phauna nabagi platform ama oiragani
Exports stall sohumrom hangruton haksel genomics biopharma lawisingu industrial biotechnology clean energy amd atay yauna tongan ba lam singda biotechnology sijnabagi matangda utkani Rashtrapati Ramnath Kovind na haidi tungi awang pandam ama phangnanabagidam awang bathaki mahi masing tampam singi thak wangkhadan bahibasi yamna maktangai fade Rashtrapati Bhavan nangrang numidang Central University singi Vice Chancellor sing amasung leibak asi maru oiba institution singi director singi nimit inig oiba mifam hodok laduna chiri Kovind na hai aikhoina malemda khwaidigi faba thak adu yowba ngamna honagadabani Mamang say the level as institution singi QS rank ki kumapan da lairambadu say as the kuntra mga yorokpadam hangna nungay bafongdo ki Malim gi oina makok thongba institution chahungi manungda mamang sahida marikhak yawba ngamlama du handakti taruk yawba ngamle Siri Kovind hai local agliban harol sing hagul agliban harol sing asilebak asi tungi lusing oida kadabana makhoida awang bathake siksa pi butangai fade Rashtrapati asi awang bathake Central Institute samuhum phumato gi visitor ni Ngasi phongwa pause sing maroi pause ngidam hauji Wahengbam Washington leire Washington R.K Gorani Little Flower School da bom pokai hinhiba thokdokta jena bamioi fawa popi thadana ba notice thokiba village ship nongmaina kaptuna halamba made atei tongan ba pau kharana ngasi phongba pause singi maroi ba pau oiri sana laipakta Little Flower yauna mafam kaya da bom pokai hanba de jena ba ama phare Isel Express ta serial bomb blast ta jena ba ama yamlaba bom ki machak singa konana phare People's Chronicle Pongnapam Shanghai Express English Edition Imphal Free Press na singba pause singdasu Little Flower amadi atay mapam kaya da bom pokai hanbada senaba NRFM gi mioi ama phare haina headline pau oina phongli bom pokai halambagi thokdok adu yaning da phongdokna Little Flower School gi mahiroi sing oja sing amadi administration na santi oiba rally chatkibagi pausu pause singda phongnari Cycle subdivision da popi pambi thadana ba notice issue tawkiba village ship kulai paiba singna kaptuna halamle haiba pau naharuge thokdangi ani suba headline oiri Imphal Free Press ta popi thaba thingluba village ship halamle haina ahan ba headline da phongli pawasia tai pause singda su ahan ba lamaida maroiba pau oina phongnari Awang nungpokta hingsa gi thabak cha da humputra hanthare haiba kendra gi Home Minister Amit Shah gi wafam Shanghai Express Manipuri Edition gi ahan ba headline oiri pawasiga loinena Food Safety Index ta Manipur na number 2 haina color headline piri pona phamda Food Safety Index ta Manipur na ni subatare Union Minister na makok mathang tarba singda thagat pa phongdokre haina ahan ba headline da phongle Manipur gi chayet na river reserve forest singi boundary chapchana lepthok na ba survey chathaba hokre haiba pawamasu Isel Express ta ahan ba headline tawduna phongli huyelan pawda government na thong semjin dabadagi likru turel na baitarani turel oirakle haina chauna headline piraduna ngarang su ahumlak su boina cement puba truck ama turel khongnung da tasin bada driver amasung handyman sining chitta hinghaure haina phongli Jammu Kashmir gi Srinagar da thang tagi club kunlei haiba pau Manipur Mail da headline tawduna phongli khungang Chatruk Tarahumdoi gi mi lak ama lising ni fumatoi sangwa taramapal screening tawkibagi pau Shanghai Express Manipuri da anisuba headline pau oina phongli COVID ki active case manga leirambadagi ahumdang ngaire hairi Senapati da phongba Hills Hornbill Express ta likru thongda truck ama tasin badagi mioi ani sokpagi pau Imphal da bom pokhai bagi thokdok kya da chenaba mioi fare police na pokhai bada sijanaba polam kya su phangle School da bom attack tobabu tribal mahiroi lup kaya na yaning da ba phongdokpa amadi kangpokpi da village ship nongmaina kaptuna halambagi pau maruiba pausing oiri Tamenglong da phongba Tamenglong Times ta none da PMJY gi health card enrollment drive satakiba Little Flower School da bom pokai da chenaba mioi phaba madi CM Health for All program gi makhada Manipur da non communicable disease lak amayong screening tawbung amkre haiba raija gi health services ki director Dr K Rajogi wafam maruiba pawaina phongli Churchanpur da phongba masona tharamadi Manipur Express ta Little Flower School da bom pokai bagi thokdok ta chenaba mioi ma phabagi pau maroiba pawaina phongli aduga nisil thwil tu dana kangpokpi jila ki naphai village ship masak phangdaba singna nongmaina kaptuna halamle haina headline da phongli Gorani Thagacheri Washington Aroibada maroiba pau amuk hana
Manipur da yumthong khoting da sang tun haksel gi check up tawbagi thorang CM Health for All chanaba hore Mari suba State Food Safety Index da Manipur apik paraises ngi manungda anishuba position tare amasung Pradhan Mantri na hayang New Delhi gi Pragati Maidan da Biotech Startup Expo lising ani kuni thoi hokdokani pauloi jai